Mapunsi chupa noroki komda leigadaba thogdok ama oina Manempokpu mafi marol chingthoktuna mioibagi sajat nataba sanga dagi hena tamthiba mawongda phu chaikhibi mamong nupi ani amasong mamong nupi anina Manempokpu phoringai video namduna yengduna leiba victim oirabi ahal oirabi ima aduna poksaba Macha Nupa Yaima Hangang police na faduna FIR ama palaba matung makha taba ain gi oiba thabak lakhatpa hokre hairi thogdok adu victim oihorabi ahal adu Imphal East District ke manung chanba luang sambam awang leikai haukdabida leiba masagi chahi 63 Surabi yumlembam kunjarasi mapuroibagi ming leikhidraba yumlembam thoiba kawi hairi thogdok adu mamong nupi aduna mapi chingthoktuna fu chaibagi video ama Social Welfare Department na phangbadagi makha tana thigatlaba matung Social Welfare Department amadi Hangang Police Station ge nupi police na faraba matung mamong nupi ani dugi mathakta case ama laukhatpaga loinana thogdok adugi video namduna yengduna leiba Macha Nupa adugi mathakta karamba ain-gi oiba thabak laukhatpa yabage haibadu mari leinaba singa tanaragani haina Social Welfare Department gi Director Ngangom Utamna phongdokre.